Manipur mi kokthibagi thabak matam khara yaithoklaba yabagi thajaba leire. Source: Amit Shah October thada Manipur da lakani. Chief Minister. Athu akai gi oina Union Home Minister na Chief Minister Yumnam Khemsan lakna ba khangalaklaba matungda ngasi nungthil pung 3:30 tabada makhoi ani unakhrai. Unabadu da Amit Shah na Chief Minister da Manipur gi miyam gi apamba thabak to onthokani haibagi thajaba pirakle haire. Thajaba yaba mafamdagi phangba pawgi matungin Manipur gi miyamna no NRC no census haiba demand asigi matangda Manipur gi lusingba kayaga Union Home Minister Amit Shah ga wari sanakiba laikhre. Athuba matamda Manipur khaki oina census yaithoknanaba MHA na order ama thorakpa yabagi oithokpa leire haina pawgi source amana haire. Adumakpu wafam asigi matangdadi Manipur lengaktagi karigumba pawkhum amata phangba ngamdre. October tha haugalakpada Union Home Minister Manipur da laktuna Senapati District ta anoba Medical College ama sanabagi urep uyung tamlagani haibagi thajaba pirakle haina Chief Minister na phongdokhre. State Cabinet na handakta Senapati da anoba Medical College ama sanaba warep lawba laikhre. New Delhi da laiba Union Home Minister gi official residence da. Ngasi nungthil pung 3 lom tabada Chief Minister Yumnam Khemsan na Manipur da hogjik oiriba phiba masagi matangda wafam kaya pukhatuna pawdamkhi. Warol pumnamak munna taraba matungda Union Home Minister na Manipur gi miyam gi apamba matungin na Central Government na thabak tawgani haibagi thajaba pirakle haire. National Highway to Imphal Dimapur Guwahati lambi da state lengang na bus service hogdoktuna Kanglup khudingmaki miyoising chathok chasin yahanbagi matangda Union Home Minister na thagatpa phongdorokhe. Amarom da Chief Minister na ngasi nungthil Parliamentary Affairs amasung Law and Legislative Affairs Union Minister Kiran Rijiju ga unaduna Manipur gi matangda kupna wari sanakhre. Gari taraga mapanda passenger chani ga humpuga nipan Imphal thadokre. National Highway to Imphal Dimapur Guwahati lambi da public transport service haukibagi mangani sanba dumita ngasi gari taraga mapanda passenger chani ga humpuga nipan Imphal thadokre. Ayuk pung taraga minute tara tabada bus manga winger manga amasung Scorpio Bolero mapan Imphal thadokhi. Hiram asagi matang Interstate Taxi Association gi Joint Secretary Laisram Bonilal na hai matam kuirabagi matungda anoba lengak amasung Transport Department na NH2 da public transport service haunaba thawrang laukhlaklibasi taramna okpam thoe. Thawrang asina maram oiraga state asida khundariba miyoi kayada chawna khudong chaba phangallaga ne. Ngasigi khongchat adu da yaukhiba Khoirom Binodini kauba passenger amana hai Kohima da thabak tawba angangsing unarunaba bus tongduna chatpane. Hana di lambi paring asida gari tongduna chatpa yaramdabana sel ka hena chatlalle. Haujikti sel isang sangdana atenba matamgi manungda chathok chasin tawnabagi khudong chaba phangle. Wangjingdagi Brajakishore kauba topa passenger amana hai Kanglup ki irang na maram oiraga haukiba chahi 3 hena lambi asi chatpa ngamdana lerambadu anoba lengak lakpadagi lambi paring asida khudong thiba yaudana chatpa phangle. Hana di flight ta lupa 9,000 lom tinglamme haujikti supnagi 1,000 amada hanthalle haikhe.